Manipur foreign tourism ki puning sumhatkadaba world class ki thakta semgatpa yaba tourism destination chamaga kunthraga manga identify tawri director. Manipur foreign tourism ki puning sumhatkadaba world class ki thakta semgatpa yaba tourism destination chamaga kunthraga manga lai. Manipur ki lairiba tourism ki unique oiba kaya si malemda khanganba mathau tai. Tourism festival si malem gi thakta pukhatpa ngamlabadi kanaba kya laigani haina ngasi Manipur Sarkar gi tourism department amasum amzu gi punasinduna tourism potential in Manipur hai hiramda Manipur press cup ta pangthokiba nomigi oiba media workshop ta tourism director L Bikram na phungdokre mahangna makata na haikibada Manipur tourism gi potential kya lairabasu masi malem gi miyam na khangan begi sangdi yamna nemri Maldives Macau amasum Vietnam na singba apik palaibak singasigi GDP gi sada kunthra di tourism dagi lakpa Spain, France amasum US na singba laibak sing di tourist na makhoi gi income lakna bigi asawba mafam amu oiri tourism promote tawna bigi damak ta parks na festival pangthok pai bisi malem gi oina yanaraba amani masimangna government of India na leba sing state kya masiga manaba strategy kya lakhatnaba thaurang sing pakhali Thasiki Kungamathoi na Kuntra Pavo Pangtokadoriba Manipur Tourism Festival Sida, Tuan community Kian Kundari, state Sigi culturals, identity, heritage, amasum, traditional gueva, practice Kia Utuna Malem, Gilam Koi Bisingi Singsinaba, Honagadoribani, Maramaduna, Festival Miamna, Pramota Pontui. Kanglok irang maram oiraga IDP sing na thengnariba awaba kya adu khangdaba nati aduba festival asi long term gi vision amaga loinana state asi gi economy phagat hananaba community empowerment amasum tourism ga mari leinaba sing develop tawnaba gi panamna pangthokani festival asi da indigenous community sing na saruk yaduna makoi goeba art form kya sot kani festival asi da government gi makai digi IDP sing gi oiba akhanaba thorang kya pakhali IDP sing na festival asi da makoi gi stall sing lemna hangbu yahanana banatana festival maphamda sangmari entry fee na sing mamata lawrai government gi makai digi IDP sing na thengnari ba awab khudong thiba kaya do koknana ba lepta rokanari infrastructure sing ba sagat pakatana tourism sector to promote tawgada banati society asi da lairiba section khudimang na puna saruk yaba ga loinana tourism friendly environment ama purakna ba hona ba thokta haiki thauram aduga mari laidana IPR gi director NG Utam na hakibada Manipur gi ina khulaba cultural heritage amasum mauksa gi weba phajaba kaya asina Manipur si lamkoi basingna yamna pama tourism destination ama oirabane haki miyam gi mihut sing ikai khumnadaba gi phibam lakli basi lebak thibani ozoi democracy satpa leba ama miyam gi mihut singna lengak semi adu miyam na mihut oiriba sing da ikai khumnadaba gi phibam ama lakli basi yamna lebak thibani haina ngasi JN University PG Center gi sayang ko humdoi suba foundation day gi thoramda veteran politician ozoi na phongdokre Musuna sinduna MU gi Senate hall pangtoki ba thoramadu da ozoi na makhata na hakibada ngasi malem asi democracy gi matamni maramadun aikoi gi mihut asi aikoi gi debate na khangada bani habisi thabang utpa mathoktai loidana politics tawningba masum vote lepningba singda parliamentary practice asi ningthi na khangan basangi maramaduna Manipur University na thaurang ama lakholaga miyamna lusing oirakadori basingna parliamentary practice asi ningthi na khangalabadi maduna tungna yamna kana boirakani parliamentary practice amasum procedure singda iho hobagum lairibasida Manipur University na kari tawi yabagi habisida miyeng samu bathok daiki thaurambaduga mari leidana Manipur University ki BC Professor Lokendra daikibada University asi ngasidi Central University ki thak yauduna bapung mari phab University amoiri University asi school mapan amasum department ni fugatre leiduna mahiro lising tarukasani pantak bita miri University asi da affiliate hoba institute chama taraga mapalom leibara puna mahiro lising humdra ki mathakta mahiro ising tambagi khudong sabadu piri hari RSS SIP ki Manipur Khongsan IDP sing unabigi wafam yaudri state asida kangluk ki irang thokraba batung ihan hanboina RSS ki SIP Mohan Bhagawat numit humni ki khongsata hayek November kunda Manipur lakadori basi citizen sing
independents amasum tribal community singi mihut singa takak naina unagadori aduba haujuk phawbagi oina RSS pasina baki Manipur khongchat manungda IDP sing unabagi program amata yaudri RSS ki state general secretary Arun Kumar Sharma na phungdokhibada lusingba sigi Manipur khongchat asi RSS ki centenary celebration ga mari lainanani ba hayeng November 10 da Guwahati dagi Imphal da thunglagadabani aduga November 10 gani thoi Imphal thadoki gani Mohan Bhagavat numit humni ki khongchat da Assam da RSS ki centenary celebration ga mani laidana lairi RSS chip asigi aroiba Manipur khongchat asi English singani ka kungani thoi doiki lusingba asigi Imphal khongchat manungda masak nairaba citizen sing tribal community representative sing amasum youth leader singa interaction session ama pangthokadori bang Imphal da thunglaba matung Imphal gi konjeng laikai da independents amasum masak nairaba miyoi kya gu unaduna mipam pangthokani November 10 ga thoidana Manipur gi singi tribal leader singa interaction pangthokani IDP sing unabagi oinadi haujuk phawbagi oina sidul amata laitri hari IDP amasum miyambu karisu laitana khanba thawongni harikon Hauzik laigangna sinduna pangthokani haina sillangliba Manipur Sangai Festival asi Manipur miyam amadi IDP singbu karisu laitana khanba thawong amani haina Ethno Heritage Council Herikona press thokpa sirol amana hairi seoladuna makha taraduna haukiba English singani ka kungo humdagi me ohumdagi sen kuki narco terrorist na maitai miyam landaraktuna mayum mai kai kaya mai thadok piduna lanjindarak pasai ohum mapung farakadoraba lana sina mayumda Hanjindana lairiba relief camp singi karisu khandana Sangai festival pangthokpada hena maruk oi haina khanduna thauranglibasi yamna lebaktibani miyoi lising humfu henman hauzik phawwa towan relief camp singda awaba khanglingai miyam kaya amana hauzik phawwa thiba khangdana lairiba miyoi kaya amana thawai ponta pikraba sera asida pia lengang pangthoknaba siliba Sangai festival 2025 asi tawdana IDP sing amadi lamdam asigi apun malup ama oiriba kokomi amadi tuwan malup kiana boycott tawbagi khongjang asi herikona su mapung phana sagali loidana lamdam asigi tuwan ba sinphamda thawpang biri basing maru oina isai nongmai jagoi sound light tent house music band singba salai di punamangna miyam khanbi duna saruk yabigano haidi sen koki narco terrorist na landarak pasidagi oirakliba phibam sing asina baitai punamaki hauzik reality adu mek sing takli politics ki lamda sungasi aikoi gi political power akoi gi khutta leijatre aikoi isana isagi mareibak lepangam jadre mi nei khoi gi leibak lepana aikoi gi thak netuna hain humna pali ngasidi aikoi kari su tawba ngamjadraba upai leitraba mi gi thaujal ngai tun hingba furup ama haibu oi economy gi lamda su delhi da kham thengna tangjatun hingba mipal tangba lamda mam oi pot ki mamalna nongdol pak wangkhalakpa aduga sufam nompham na leitaba hingdabadi yadabani na thoba ngamna ba panghing ni hingba punsi mehing oirakli khunai gi lamda su madu mangai khunai si kangkhong saire mana tawning ba pangtau da tawnare tin sare amasum mating yaudre mapu pandre national character maham tare furup asigi mapangal asuki matik son thanbana khunai gi furup ki apun mapangal sagatpa ngamdabadigi singnarakpa amata mapung phana mayuk na ngamdre reality ngasi digi aikoi kayam sole kayam yamna tawba ngamdre amadi kaya khudong thiningai oire amadi tungna kari oirakani haibadu mayek asumna mitopna ireibak landarak tuna hatpi khraba mayume kai mai thabi khraba ireibak ta refugee oine hinglaba phibam masida aikoi haujik ningai dana leithokla haujuki pia lenga asina maruiba thaudang lauduna siliba Sangai festival asi leibak miam kumna boycott apum thui festival asi da saruk yapam thokte sei ani makha helaba phaw lanjena dunu leiriba IDP singasi masaba sagi mayum hanjin hanana bo khona bagi mahutta kumai harau pam mai taini kumai harau kya sizina duna irang asi losile Manipur asi irang laitre haina malem gi miam unaba sinma man ba thong asi yamna reb thibani Sangai festival sinma tha dagadoriba yamlaba lupa crore taraga manga gi senpam aduna IDP singi farab thorang tawibana hena sumgun hebu wapam yawn phungdokhi MPCC gi president alusingba congress ki tema ma Tamenglong da satuna mi pampang thokri Manipur Pradesh Congress Committee ki president Kemega Sandran alusingba tema mang helicopter Tamenglong district satuna congress ki mapangal ka hanana ba mi pampang thokri ngasi Tamenglong district headquarter ki multipurpose hall pangthoki ba mi pamadura Tamenglong block congress committee mahila congress amadi youth congress ki miyoi sing saru yaki Mipamadur MPCC ki president Kemega Sandra Christopher Tilak Wangpal Raikham W Wahidur Rahman S Jiten Singa L Radhakishore Singa M Hemanta Singa W Anand Singa Y Surchandra Singa Saruyaki
Ngasigi mifam aduna Congress ki mapangal hena kangkat hananaba grassroots tigi hauna sengbatuna leba asigi oeba issue kyada thaudang lominanaba loinana Congress na Manipur gi rajniti gi oeba hiram kudimak Manipur gi damak yaifanaba thabak thoram kya paikhalak matamda ama toina thaudang lominanaba gi matangda maru oina wa khanaki hari Kharung Pat Maril Buffalo Farm amadi nasau mamang patonda losinduna thamlamba khulai kya marum fagatkri Security Force na ngarang Kaksing District ki Kaksing Police Station ki manung sanna Kharung Pat Maril Buffalo Farm na satakiba search operation na losinduna thamlamba khulai kya marum fagat pangamle haina Manipur Police Control Room ki pao sina hari pao sina hai phagalaba khulai sing adudi ahangba magazine ka kona na AK-47 rifle ama single barrel ama ball action single barrel ama ahangba magazine ka kona na pistol ama magazine ka kona na amadi maru ani ga loinana pistol ama battery amadi charger yaudaba handset ama tear smoke grenade ama tear smoke shell normal ahum detonator ka kona ba wire mga IDL explosive class 2 taret tube launching ama loinana khungub boot zura ama fagal hari amarom na ngarang security force ki kangbuna Bisnupur district ki Bisnupur police station ki manung sana nasau kha mamang paton area na setakiba search operation su mafamduna losinduna thamlamba khulai kya maru fagat pangam hari Pagalaba kulai singadudi magazine ka kona na 9mm pistol ama magazine ani ka kona na 9mm improvised pistol ani SBBL ani sniper ka kona na ceiling improvised ama 36 hand grenade ani 12 gas light cartridge mga 9mm live ammunition mari .303mm live ammunition mga 2-inch motor round ahum telescopic cycle na cover busnel ahum 9x40 easy 6x1 bulletproof plate ahom bulletproof plate cover ani helmet ani amasum tire tube ama loinana gari sek ama fokat pangamlei haidena su paus na makata na fungdokri JP Nadda laklaroi Mohan Bagabat hayeng Imphal thungnaragani Mohan Bagabat kinubit humni gi khongsat manung lusingba kya ga unaduna wari sanagadari Manipur Sangai Festival amasum Regional Institute of Medical Science RIMS ki oiba thabak thoram sing saruk yagani haina mangjuluna ayaba pirakhiba Union Health and Family Welfare Minister JP Nadda khudungsa da bakharadigi Imphal lakloi adumapu Rashtriya Swamsevak Sangha gi lusing pural Mohan Bagabat hayeng Imphal thungragani RIMS amasum BJP ga mari leinaba wangang loisingna pausi sida hai hanadi JP Nadda RIMS ki nauna sabak OPT block sangaba amasum governing body gi mifam yawnanaba JP Nadda yaugani haina sem saba loirurabani masigi sumathakta Manipur gi governor na thas ki kunga mathuira pangthokadoriba Sangai festival asi handokpiramnaba yamna kana haijabadigi thauramadu busaruk yarab yai haina pannaramani adubu waki asin bakrana maram oiraga Manipur lakpi ki matam asi khanghoduna yeithorakpani haidi JP Nadda kariguma Manipur laklamba thoklagadi hauji state asida oidiba law and order amasum popular government ama lingnabagi matangda BJP ki legislature sing unaba phangani haina thajaba thamnamani maun Imphal da leiringai MLA mayam unaba phangani amasum lenga ama semanana bamadi kangluk ki irang su olaba Manipur da tangdu laitaba hanjinana bagi matangna su wari sanana ba thaurang tarurabani Manipur ki governor na makpu Sangai festival ki thorambasi haudokpinaba yamna kana haijakiba lekhi dubo State asida Sangai festival pangthokpa yaroi habigi kholau maragda thoramadu yauningdabagi ingit ama pirakrabani mara asida RSS ki lusingba Mohan Bagabat hayeng Imphal thungnaragani mak Manipur lakpigi khongsat asiga mari leidana sangha gi miyoi kyana airport mamang konjeng laikai de leiba Bhaskar Prabha Yoga and Naturopathy Center amasum masigi sangthok sangsingi lambi sing ningthi da semjin sajin baukre ma hayang pung 10 da Guwahati dagi Imphal thungnaragani duga tha asigi kungani thori Imphal thadokigani mauna Imphal da leiringai da program ahum da saruk yaramgani program singa dudi ahan bada state asigi social leader singa unaba ani subuna travel leader singa unaba mas ahum subada sei kunthra gi makha da leiba youth singa unabani mauna Imphal lakliba sigi maru oiba maramdi RSS linkatki bigi sei chama subaga madi leidana state singa leidiba miyam unaba mas RSS ki maramna khangan baga leidana RSS na matung tarakpada lorakada khunai gi thaudang singi matang nasu okhal tamina bani mauna panam thamliba singi manungda Manipur khundari tungan tungan makanglup singa masu khunai gi tungan masin phamna leiriba khunai gi lusingba sing unabani asiguma thoram ama ngarang digi Assam na pangthok hokrabani Assam gi thoram adu loiraba matung mak Imphal thungnaraga doribani hari Sangai festival tawbagi mayokta kaukhiba banna khuntak lansian khri saliba November gi thasi ban blockade kunga dori
ꯃꯤꯌꯥꯝꯅ ꯃꯇꯥꯡ ꯆꯥꯗꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯥꯗꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣꯟ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ KCPMC ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚꯅ ꯀꯧꯈꯤꯕ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯏꯝꯐꯥꯜꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯌꯥꯝꯕ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯟꯈ꯭ꯔꯦ꯫ ꯄꯨꯡ 23ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯕꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯁꯤꯡꯗ ꯃꯍꯧꯁꯥꯒꯨꯝ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯆꯦꯟꯅꯈꯤꯗ꯭ꯔꯤ꯫ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯦꯞꯅꯈ꯭ꯔꯦ꯫ ꯊꯪꯒꯥꯜ ꯀꯩꯊꯦꯜ ꯄꯥꯎꯅꯥ ꯀꯩꯊꯦꯜ ꯑꯃꯗꯤ ꯏꯝꯐꯥꯜꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯑꯀꯣꯏꯕꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯌꯥꯝꯕ ꯊꯣꯡ ꯍꯥꯡꯅꯈꯤꯗ꯭ꯔꯤ꯫ ꯂꯝꯕꯤꯗ ꯒꯥꯔꯤ ꯆꯦꯟꯕꯒꯤ ꯆꯥꯡ ꯁꯥꯊꯤꯅ ꯍꯟꯊꯈꯤ꯫ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪ ꯈꯨꯗꯤꯡꯃꯛꯇ एम्प्लॉयीसिंगी कानबगी चांग यामना हंथखि। डिस्ट्रिक्ट अमगा अतोप डिस्ट्रिक्ट अमगा फाउनबा बससिंग चेनखिथि। अदुमैनमक फ्लाइट सर्विस मौसागुम अदुमक लैखि। लंबीदा मी चटनबगी चांग यामना हंथखि। अदुबु स्टेट असुगी मफम अमतदा पामदबु थौदोक थोखिबगी पाउदि लैथ्रि। संगाई फेस्टिवल बॉयकॉट तौबगी पाउ मथंग मथंग लाकनबा अमसुम कोकोमीना संगाई फेस्टिवल हौदोकपु नुमित सेप्टेम्बर 29 सिंथा लेबलगा खोंजंग जंगसिननबु दाकथोखिबा मतुंग इना नुमित असिदसु मपुंग फाबा बन अमा उगदौरि। फेस्टिवल असिगी मयोक्ता लुप कयानसु लंबी थिंगबा बन सिंगबा तौनरक्तबना नवेंबर था असिदि बन ब्लॉकेट कुंगदौरि। शू बॉम्ब सिजनदुन इंडिया की मफम क्यार एटेक सथनब होटनरमली। नवेंबर 10 दिल्ली की रेड फोर्ट मनाक्ता बॉम्ब पोखाइखिबगी मतांगना थिजिलिबा इन्वेस्टिगेटरसिंगना फोंदोखिबगी मतुंगिना डॉक्टर डेड हाइना खंगनबा सुसाइड बॉम्बर अमगी थाउसल मखादा ऑपरेशन D6 हाइना मिंगथोनबा थौरांग अमा लखलगा इंडिया की तोंगान तोंगान मफमदा शू बॉम्ब सिजनदुन एटेक सथनब होटनरमली। ममांगना अमुक्ता तौखिद्रिबा मोंग सुसाइड बॉम्बरसिंगना खोंगुप्तगी एक्टिवेट तौरगा मफम क्यादा बॉम्ब पोखाइननबा थौरांग लखलमनी। दिल्ली की थौदोक्ता मपुंग ओइना चेनब डॉक्टर उमर नबी की मतंग थिजिनबदा नुंगनांग पोकनिंगाई ओइबु वाफम क्या मरुम खमगमलखि। डॉक्टर उमर की खोंग मनुंगदा याव एक्सप्लोसिव डिवाइस अमना एक्टिवेट तौरगा पोखाइनखिबनी खमगमली। तोंगान तोंगान टेररिस्ट ग्रुप सिंगना सतान की ममानी हाइना खंगनरिबा ट्राइसिटोन ट्राइपेरॉक्साइड TATP सिजनरगा इंडिया की मफम क्या एटेक सथनब होटनरमखि। बॉम्ब मखल असि सफु कलबसु नन मेटेलिक ओइबा मरमना इसम चंबा स्कैनर डिटेक्ट तौब ngamde हाइरेनसु पाउस मखाताना फोंदोकली। खैबर पतुनख्वा सतखिबा काउंटर टेरर ऑपरेशन पाकिस्तान मिलिटरी ने टेररिस्ट तरगमा हाथखि। पाकिस्तान की खैबर पतुनख्वा प्रोविंस पाकिस्तान की लानमी ने सतखिबा तोंगान तोंगान काउंटर टेरर ऑपरेशन निदा पाकिस्तानी तालिबान मिलिटेंट तरगमा हाथखै मिलिटरी अदुगी मीडिया विंगना फोंदोरखि। पाकिस्तान की इंटर सर्विसेज पब्लिक रिलेशन ISPR ना फोंदोरखपदा सिक्योरिटी फोर्स सिंगना प्रोविंस अदुगा देबा इस्माइल खान सिंह डिस्ट्रिक्ट थास की तरगमा अमसु तरग तरुक अहानबा टेरर ऑपरेशन सलाखिबनी। हाइरिबो ऑपरेशन अदुदा तेहरिक इ तालिबान पाकिस्तान TTP की लुसिंगबा अलाम मेसुद याउन मिलिटेंट तरा हाटपा ngamkhi hari। अमरमदा अनिसुबो ऑपरेशन अदुना नॉर्थ वजीरिस्तान डिस्ट्रिक्ट की दताखेल एरिया सतखिबनी hari।